None district ke Marangjing Chingsang ke Makwam Khul Manak Laiba Tupul railway station semgat sagat from the Chingning Khaiba the Nansin Kiba Mioy Nipan ge Asiba Hakchang Nauna Funkiba Galoina na Chingning Khaiba adu the Lake the Bamioy gi Masing kun mga sukre Asiba Hakchang sing adu ani na ngarang atheng bada taruk ama na ngasi ayuk angan ba pung tara khare helak pa faw bada fangkibane fangkiba hakchang sing asigi manungda mangana territorial army gi personnel ni aduga amana labor ne hairiba mioy nipan asi Indian Army Assam Rifles NDRF SDRF District Administration yauna kunja sing na excavator through wall radar system season aduna chinglai bak manungdagi fangbangam kibane hojik su thiba phangdriba mioy kuntra taruk lom gi hakchang fangnaba Indian Army Assam Rifles NDRF SDRF District Administration kunja sing yauna mioy chamri henbana akan ba mawong da thiba gi thabak chathare panbaya badi Tupul railway station semgat sagat from the thokiba thodok aduda mioy marfuma thoirom chinglai bak na fumjin kibane adubu Indian Army Assam Rifles NDRF SDRF District Administration yauna kunja sing na chathakiba search and rescue operation da Fumjin kiba mioy taranipan hingna fangbangam kibane state asigi nong chingi fibam fattabaga loina na ngarang dagi nong chuba na maram oiraga chingning khai kiba mafam adugi mathak thangba sarukta chingmai matek ama amuk ningkhai rakre chingmai matek adu ningkhai rabasu hana ningkhai riba mafam adudagi khara lapana khudong thiningai di oide haire nakalama romda nong chuba na maram oiraga chingning khai bada chentharakiba chinglai bakna fumjinduna thatkhraba izai turel gi imai wangkhalakpadagi excavator sing sisinaduna turel gi ising nakalama da Chenthahan kinaba thabak paikhat khre haire hiram asiga mari lainana None district ke DC na suturel asigi chenthafam maikai da lairiba mioy sing turel mapal da laitana ba amadi safagadaba mafam da laina ba khangan khre haire